ngasi April gi tang kunithoi numidang waram da phong ki ba pause singdagi maru iba khan lakhotjaraga miyam gi damakta Manipur Circle News ki maikai dagi paudam jage ahan badal lakhotjage kangli pak ki mera pause dagi Tamenglong the election gi duty thabi ganu haina police chama marfutra tare na BJP Women's College mamangda khongjang changchin kre pathok jage taminase tha asigi kuntarukta pangthokadoriba Lok Sabha election Englishing ani kunmari gi ani suba phase ki outer Manipur parliamentary mikhal gi damakta Tamenglong district ta posting piba Manipur police ki security personnel khara atopa mafam da oina posting pibi haina ngasi khongjang changchin kre hairi ngasi BJP Women's College mamang da sangchin kiba khongjang aduda saruk ya kiba Manipur police personnel amana phongdo kibada tha asigi tarawapan da pangthok kiba ahan phase ki Lok Sabha mikhal da mathau tawraba matung ani suba phase ki oina tha asigi tang kuntarukta pangthokadoriba outer mikhal asida CID department dagi police personnel Sani Humfu Tamenglong district ta mathau taunaba pirakpada personnel sama marfutra tarit ki hojik Manipur da thokliba sathiraba kanglup ani gi irang asina maram oiduna Tamenglong da masa masa gi duty pangthokpa matamda yamna khudong chadaba mayuk nakhi hairi amorom da duty gi damakta ngasi report taunaba first MR da lakhi adu moinamak ahing oina report taunaba khanghalakhi makok thongba officer gi order ngak loi haiba nate Manipur da thokliba kanglup ani gi sathiraba lana sina maram oiraga atopa mafam amada thabiyo haibani adubu makok thongba officer singda haijarubada positive response laktabadagi khongjang changchin khibani haiki makha taba pawdu kangla pawse de gilakhachagi mama oibisingda vote ki damakta khut thaba haibasi mama oibisingna pelamgadra development committee na phongdokli pathok sake taminase lamangdong kaithel development committee ki secretary CIS maipak tombi na haikre mama oibisingda board ki damakta khut thaba haibasi mama oibisingna pelangbadra haiba du munna khalu wapamasi lamangdong kaithel development committee na sinduna Bisnupur kaithel pangthoko wakat mifam da makha na haikibani ma na makha taraduna mama oibisingda khut thaba haibasi khunai amabu muthanaba honaba ga mannai matung da sigumba thodok asi thoktanaba isa singna honagadabani Manipur gi puwari da mitai nupi singna laukiba thodang British phawba khanglibani mamang sahi lisingani kulhum doidagi me ahum dagi hauduna lamdam asida maira paibi nupi singna laukiba thodang masak khangdaba haiba asi chakhotpa khunai amagi lamchat natte lan gi matamda macha singna chatkhiba lambi gi maikai da yengduna karida soikhigada khanduna senaribi mama oibisingda board ki damakta khut thaba haiba si mama oibisingna pelangbadra haibadu munna khallu yeknabada sizinnagadaba khulai sing aikoi furmasel onsinduna tawganu masigumba thodok asina makha tana asum satharabadi khunai asi maikai amada chatkhiba yai maramaduna soikhiba yaurabasu sengdoknabagi matam piduna asigumba pamdaba thodok makha tana amu hanna thoktanaba honaminase haiki